ꯃꯦꯒꯤ ꯇꯥꯡ 12ꯁꯤꯗ ꯏꯄꯥꯝꯒꯤ ꯌꯨꯝ ꯃꯩꯁꯨ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯁꯤꯗ ꯀꯩ ꯑꯅꯤꯅꯦꯕ ꯑꯃꯗꯤ ꯊꯥꯕꯗ ꯌꯥꯎꯈ꯭रे ꯊꯥꯕ ꯌꯥꯎꯗꯕ ꯑꯃ ꯌꯥꯎꯋꯦ ꯁꯤꯗꯩꯁꯤꯗ ꯐꯧꯖꯦꯡ ꯈꯔ ꯂꯩꯍꯧꯕꯗꯣ ꯐꯧꯅꯨꯡ ꯈꯔ ꯂꯩꯍꯧꯕꯗꯣ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒ ꯃꯣꯏ ꯅꯨꯄꯥ 5 ꯑꯃꯒ ꯅꯨꯄꯥ 3 ꯑꯃꯒ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯂꯨꯕꯅꯦ ꯃꯣꯏꯗ ꯂꯥꯟ ꯌꯥꯎꯕ ꯆꯠꯄ ꯅꯠꯇꯦꯕ ꯈꯟꯅꯕ ꯍꯧꯕ ꯌꯥꯎꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯐꯧꯗꯨ ꯂꯧꯕ ꯆꯠꯄꯗꯨꯗ ꯌꯥꯎꯔꯨꯕꯅꯦꯕ ꯑꯗꯣ ꯀꯨꯀꯤ ꯅꯍꯥꯔꯣꯟ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯆꯪꯉꯛꯄꯁꯨ ꯎꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯩꯗꯤ ꯆꯪꯉꯛꯄꯁꯨ ꯎꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒ ꯌꯥꯝ ꯅꯛꯁꯟꯅꯅ ꯂꯩꯒꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯩꯁꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯦ ꯃꯥꯁꯨ ꯃꯅꯨꯡꯗ ꯃꯣꯏꯗꯤ ꯀꯩ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒ ꯆꯪꯈꯤꯕꯅꯤꯅ ꯃꯣꯏꯅꯁꯨ ꯎꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯅꯦ ꯑꯗꯣ ꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯆꯦꯟꯊꯣꯛꯑꯒ ꯀꯔꯤ ꯇꯧ ꯇꯥꯏ ꯁꯣꯏꯔꯦꯗꯅ ꯁꯤꯗꯤꯅ ꯆꯦꯟꯊꯣꯛꯑꯒ ꯃꯅꯥꯛ ꯑꯅꯛꯄꯗꯨꯗ BSF ꯀꯦꯝ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯃꯣꯏꯗ ꯀꯟꯕꯤꯅꯕꯒꯤ ꯍꯥꯏꯖꯔꯨꯕꯅꯦ ꯑꯗꯨꯗ ꯀꯩꯝꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯥꯕꯤꯔꯝ ꯇꯥꯔꯒꯗꯤ ꯊꯣꯛꯄꯤꯔꯝꯃꯗꯤ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯣꯏꯗꯧꯕꯅꯦꯕ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯑꯣꯛ ꯂꯣꯏꯗꯅ ꯌꯨꯝꯁꯤꯗ ꯍꯨꯏ ꯑꯇꯥꯡꯕ ꯂꯣꯏꯗꯅ ꯑꯣꯀꯣꯟ ꯀꯌꯥ ꯑꯃ ꯆꯪꯗꯅ ꯌꯨꯝ ꯃꯄꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯌꯨꯝꯁꯦ ꯄꯨꯅꯕ ꯍꯥꯏꯅ ꯃꯥꯅ ꯍꯣꯠꯅꯖꯔꯝꯕꯅꯤ ꯑꯩꯁꯨ ꯀꯨꯏꯔꯦ 2017 ꯑꯗꯨꯋꯥꯏꯗ ꯅꯥꯔꯛꯄꯗꯨꯅ 19ꯗ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯗꯒꯤ ꯊꯕꯛ ꯑꯃꯐꯥꯎ ꯁꯨꯕ ꯉꯝꯗꯗꯅ ꯂꯩꯕꯅꯤ ꯏꯃꯥ ꯏꯆꯥꯗ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯆꯥꯁꯤꯡ ꯅꯥꯔꯕꯅꯤ ꯀꯔꯤꯃꯨꯛ ꯈꯪꯕ ꯉꯝꯗꯦ ꯁꯤꯕꯨ ꯁꯤ ꯍꯥꯏꯔꯁꯨ ꯍꯤꯡꯕꯨ ꯍꯤꯡꯉꯤꯔꯁꯨ ꯁꯤꯔꯒꯁꯨ ꯃꯁꯥꯗꯨꯗ ꯑꯣꯏꯔꯁꯨ ꯃꯐꯤ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯐꯪꯉꯗꯤ ꯄꯦꯟꯒꯗꯕꯅꯦꯕ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯃꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕꯗ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ 이사는 누가이도 하우이 마마는 누가이도 탐비도 인공가서 해골 해골 세우고도 있네 안골 탐비 아꼬이랑 게 따는 사다가 맞제제 부르가 가리 마사다 안골 자 하이 자 라우리다 아두고 타가 난 타밤 쳔비도 있네 안골가 타람미 하이닝고 안골 타람미네 아두두가 아이 시그라디 आई हुई जिंग जब हम नंग मिंगों दलों इपिथो करानी ने को आई तो मिंगों दलों इपिथो करानी ने को ना ओ पता हम लई ना लोई जोई खरा बदी यों थो में ओम मरी यों मन लोग तेरे तो को मापालम दगी लाइक ये अपना बलाउ दुई ने पिपी कच्चे लापम की ओम मरु कापम मैदान जोर ए मम्मा अदु कौर गम पे छाकरा आप पकाई हिंदम मरु लाउ दुई angang adugi mingna laichonbam surasina kunithoi mahakna yamna nungsina loijaramba huise ma halakhidabdagi haitare sirira sangira khangdre aduna maram oiraga huise depression nare sani thani khangdre sungcha sadre aduna ranbi na huise layeng biraga yam kana adi phanama kana honari ai le dum thamane hai di mama pa ni la dum kap le ni na ramai na tau ni abi nasa ju na ta ta mo sa de ni pa pi mo ka ju ti ya le na pi ya le no hai bangang je magi thoduk si am noite yumdasu nupa matomdani duga mahaki nupa mungsu laigidre mana yumsi gidamakta haitare nupa angang oje taragasu nupa ido mana oirabanina paisa tanaba ina yam kanna hona jaramani ok mayam ama loidana adigi hui atang loiraga macha yolaga paisa hadi mungsi mateng pangni kan yam khanjaram bangang ni hui ju yamna luna tawai tare mana yam luna tawjaram bo hui ni
ꯍꯨꯏꯁꯤꯒ ꯃꯥꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯐꯣꯟꯗꯗꯤ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗ ꯐꯪꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯎꯠꯆꯕꯗꯤ ꯉꯝꯗ꯭ꯔꯦ ꯐꯪꯗꯕꯤ ꯆꯦꯡꯒꯥꯏ ꯐꯪꯉꯤ ꯑꯁ ꯋꯥꯔꯕꯅꯤ ꯀꯞꯄ ꯑꯗꯨꯝ ꯄꯦ ꯁꯤꯔ ꯆꯪꯉꯁꯨ ꯑꯩꯁꯨ ꯍꯨꯏ ꯑꯃꯨꯛꯇ ꯇꯧꯔꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯂꯩꯔ ꯂꯥꯟꯒ ꯁꯤꯕ ꯅꯠꯇꯦ ꯆꯪꯉ ꯑꯩ ꯅꯨꯡꯉꯥꯏꯃꯟꯕꯗꯒꯤ ꯄꯨꯔꯛꯑꯕꯅꯤ ꯑꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯄꯨꯔꯛꯑꯔꯣꯏꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯐꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯗ꯭ꯔꯗꯤ ꯃꯄꯨꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯠ ꯌꯥꯟꯕ ꯈꯣꯠꯄꯗꯤ ꯑꯩꯅ ꯌꯥꯝꯁꯦ 마제 거울로 고정이죠. 뭐 미니 빠네봐. 앞에 탕 야 놓고 또 metter가 나포야. 뭐 어금 먹는 꽃 넣는 거 있나? 파라. 뭐 봄. 하리키 하보는 그게 그런 것도 어디 Jadi ataupa wijo as hamio kami as itu ngaku nanti kerana kami kerana di sesuatu dah kami, semua yang berdiri yang mau kami, kita di kami. Abang tanggal kita dah, apa kisah nak kaman? Ada ni mau kapal.